CHANDEL district ki manung chana LEIBA TOKPACHING BUNGRING village na KHUNDA LEITADUNA LEIRAKPA Chahi Humbudramanga Surakpaga Ngasi Platinum Jubilee Pangthokhre Anal Naga Tangpi Antagi President Chapa Pasel Muhinrang Amadi Analon Chiefs Association na Alkagi President Chapa Nula Warhing na special guest oiduna pangthokiba thoramaduda Alkagi President Chapa Nula Warhing na Platinum Jubilee Ningsing Yumbi Maikum Hangdokibaga loinana Anal Naga Tangpi Antagi President Chapa Pasel morning na souvenir release tauki Thoromgi sarukama oina kunna sida khunda minarakpa topa kun singda hongduna laikhraba tongan ba mioi sing amadi kunna sidagi mayum pankhrabi ningol singda achamba kudol sing piduna ikai khumna basu utki thoromaduga mari leinana tokpaching bungring village ki chief Chapa Nula bengamna haikibada kun adu kumjali sing mo chama pan ni phuma pandagi ahan singna khundaba haurakibani haiba wafam thamki 1949 da akhoi ipu thokpa ipuna maribunga birokadam da hayeraga kas akhoi sanaki ona kasamari thoraga 1949 da horakpani aduna ngasi 25 yaumina akhoi na pangthokpa plan Jubilee se pangthokpa ngasi isor buja thagachari haina aisida